ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯛꯈꯤ ꯀꯨꯃꯥꯔ ꯃꯤꯌꯥꯝꯅꯗꯤ ꯂꯝꯌꯥꯟꯕ ꯏꯄꯨ ꯍꯥꯏꯅ ꯍꯦꯟꯅ ꯁꯛꯈꯪꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯪꯁꯣꯛ 2022ꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕ ꯃꯤꯁꯛꯅꯤ ꯈꯨꯃꯟꯊꯦꯝ ꯂꯛꯈꯤ ꯀꯨꯃꯥꯔ꯫ ꯑꯩꯕꯨ ꯄꯣꯛꯄ ꯑꯍꯟꯒꯤ ꯃꯃꯤꯡꯗꯤ ꯈꯨꯃꯟꯊꯦꯝ ꯅꯣꯕꯣ ꯀꯨꯃꯥꯔ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩ ꯄꯣꯛꯄ ꯄꯂꯦꯝꯏꯃꯥꯒꯤ ꯃꯤꯡꯅ ꯈꯨꯃꯟꯊꯦꯝ ꯁꯨꯖꯥꯇꯥ ꯗꯦꯕꯤ ꯀꯧꯏ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 4 ꯂꯩ, ꯅꯨꯄꯥ 2 ꯅꯨꯄꯤ 2, ꯑꯩꯅ ꯑꯍꯟ꯫ ꯀꯔꯤꯒꯤꯗꯃꯛ ꯀꯪꯂꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯊꯧ ꯁꯤꯟꯊꯥꯒꯤ ꯊꯧꯄꯨꯔꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯌꯥꯟꯕ ꯏꯄꯨꯅ ꯃꯤꯌꯥꯝꯒꯤ ꯂꯛꯈꯤ ꯀꯨꯃꯥꯔꯅ ꯏꯂꯦꯛꯁꯟ ꯊꯦꯡꯅꯕ ꯄꯥꯝꯂꯤꯕꯅꯣ ꯍꯪꯂꯨꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯖꯔꯕ ꯀꯜꯆꯔꯒꯤ ꯃꯁꯛ ꯑꯁꯤ ꯀꯥꯏꯍꯟꯗꯅ ꯊꯝꯅꯅꯕ, ꯃꯁꯤꯗ ꯍꯧꯔꯛꯂꯤꯕ ꯁꯔꯨꯛ ꯈꯔꯕꯨ ꯃꯦꯟꯈꯠꯄ ꯉꯝꯅꯅꯕ, ꯂꯣꯏꯅꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯕꯨ ꯃꯣꯗꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯑꯋꯥꯠ ꯑꯄꯥꯕꯨ ꯃꯦꯟꯈꯠꯆꯅꯤꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯨꯛꯇꯪ ꯑꯣꯏꯖꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯇ 0 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯇ ꯂꯩꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯦꯗ ꯑꯣꯐꯤꯁ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯤ ꯂꯝꯕꯦꯟ ꯊꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯗ ꯅꯦꯝꯕ ꯁꯤꯃ ꯂꯩ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦ, ꯈꯦꯇ꯭ꯔꯤꯒꯥꯎꯁꯤ ꯑꯩꯈꯣꯏ ꯃꯣꯗꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯃ ꯂꯩꯖꯩ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ 2022ꯁꯤꯗ ꯃꯥꯏ ꯃꯥꯏꯑꯣꯛꯅꯒꯦꯅ ꯑꯗꯨꯃꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯅꯤ ꯊꯝꯖꯒꯦ꯫ ꯏꯄꯨꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯄꯤꯒꯦꯅ ꯈꯜꯂꯤꯕ ꯃꯃꯥꯡꯗ ꯄꯥꯏꯈꯠꯄꯤꯈ꯭ꯔꯕ ꯍꯥꯏꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯠꯄꯤꯔꯒ ꯊꯝꯕꯤꯕ? ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ ꯄꯥꯏꯈꯠꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯤꯚꯤꯡ ꯁꯦꯜ ꯍꯥꯏꯅ ꯑꯩꯒꯤ ꯁꯦꯜ ꯃꯌꯥꯝ ꯍꯥꯡꯉꯤ꯫ ꯍꯥꯡꯉꯤꯕꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯋꯤꯚꯤꯡ ꯁꯦꯜ ꯍꯥꯏꯅ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯁꯤꯒꯤ ꯁꯦꯜꯁꯤꯒꯤ ꯃꯈꯥꯗ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯐꯤꯁꯥꯕꯤ, ꯃꯄꯥꯟ ꯅꯥꯏꯕ, 1 ꯄ꯭ꯂꯥꯏ ꯁꯥꯕ, ꯐꯤꯒꯦ ꯐꯅꯦꯛ ꯁꯥꯕ, ꯁꯨꯝꯕ ꯃꯌꯥꯝ ꯁꯥꯕ ꯌꯥꯝ ꯂꯩ꯫ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏ ꯄꯣꯂꯤꯡ ꯕꯣꯔꯗ 93ꯁꯤ ꯑꯩꯅ ꯁꯨꯝ ꯆꯠꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯌꯥꯝꯕꯅ ꯐꯤꯁꯥꯕꯤ ꯉꯥꯛꯇꯅꯦꯕ꯫ ꯑꯗ ꯐꯤꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯇꯤꯚ ꯄꯤꯕ ꯌꯥꯕ, ꯁꯔꯀꯥꯔꯗꯒꯤꯁꯨ ꯃꯣꯏꯅ ꯃꯇꯦꯡ ꯐꯪꯉꯝꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ, ꯐꯪꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯋꯤꯚꯤꯡ ꯁꯦꯜꯁꯦ ꯍꯥꯡꯉꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯃꯈꯣꯏꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯤꯕꯤꯕ, ꯑꯗꯨꯒ ꯑꯃꯅ ꯃꯣꯏꯒꯤ ꯃꯦꯆꯤꯅꯔꯤ ꯀꯣꯟꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯄꯤꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯆꯍꯤ 3ꯁꯦ ꯑꯩ ꯑꯣꯜꯃꯣꯁ ꯃꯤ 2,000ꯒꯤ ꯃꯌꯥꯗꯗꯤ ꯑꯩꯒꯤ ꯁꯤꯒꯤ ꯃꯈꯥꯗ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯅ ꯐꯪꯈꯤꯕꯁꯤ ꯌꯥꯎꯔꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯅꯕꯒꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯁꯦꯜ ꯑꯃ ꯍꯥꯡꯉꯤ꯫ ꯁ꯭ꯄꯣꯔꯠꯁ ꯁꯦꯜꯁꯤꯒꯤ ꯃꯈꯥꯗ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯂꯩꯕ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯈꯟꯕ, ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯆꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔ ꯕꯔꯥꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗ ꯄꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯌꯥꯕꯒꯤ ꯁ꯭ꯇꯦꯖꯇ ꯍꯥꯏꯇꯥꯔꯦꯀꯣ, ꯐꯤꯜ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯒ ꯐꯤꯜꯁꯦ ꯁꯦꯝꯕꯤꯔꯛꯄ, ꯑꯗꯨꯒ ꯗꯦ ꯑꯦꯟড ꯅꯥꯏꯠ ꯁꯥꯟꯅꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯤꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯠ ꯂꯥꯏꯠꯁꯤꯡ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ, ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯌꯣꯛꯈꯠꯄ ꯑꯃ ꯇꯧꯔꯦ꯫ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯆꯍꯤ 60ꯗꯒꯤꯅ ꯕꯞꯁꯤꯡ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯄꯤꯔꯤꯕ ꯄꯦꯟꯁꯤꯟꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯄꯦꯟꯁꯤꯟ ꯐꯪꯕ ꯐꯪꯗꯕ ꯊꯤꯗꯅ ꯄꯣꯂꯤꯡ ꯕꯨꯊ ꯈꯨꯗꯤꯡꯃꯛꯇ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯆꯅꯤ ꯁ꯭ꯇꯤꯜ ꯂꯥꯁ ꯖꯅꯋꯥꯔꯤꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯍꯥꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯔꯒ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯍꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 90 ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯕꯨꯊ 93ꯁꯤꯗ ꯁꯨꯃꯥꯏꯅ ꯌꯦꯟꯗ ꯂꯩꯔꯦ ꯁꯤꯃ꯫ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯤꯗꯣꯁꯤꯡꯒꯤ ꯕꯦꯅꯤꯐꯤꯠ ꯍꯥꯏꯇꯥꯔꯦꯀꯣ, ꯋꯤꯗꯣ ꯕꯦꯅꯤꯐꯤꯠ ꯑꯅ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣই ꯋꯤꯗꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯔꯥꯏꯁ ꯆꯦꯡ KG 5 ꯁꯨꯃꯥꯏꯅ ꯄꯤꯕꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯜ ꯍꯥꯏꯔꯦ꯫ ꯏꯗꯨꯀꯦꯁꯟ ꯁꯦꯜꯁꯤꯒꯤ ꯃꯈꯥꯗ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯂꯩꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯕ, ꯅꯠꯇ꯭ꯔꯒꯅ ꯇ꯭ꯌꯨꯁꯟ ꯐꯤ ꯊꯤꯕ ꯉꯝꯗꯕ, ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯩꯁꯥ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯜꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯆꯟꯕꯤꯕ, ꯑꯗꯒꯤ ꯊꯥꯒꯤ ꯄꯩꯁꯥ ꯊꯥꯕꯤꯕ, ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯕꯨ ꯑꯣꯏꯔꯣ, ꯗꯣꯛꯇꯔ ꯇꯝꯈꯤꯕꯕꯨ ꯑꯣꯏꯔꯣ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯁꯦꯜꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛꯐꯥꯎꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯤꯗꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏ꯫ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯁ꯭ꯄꯣꯔꯠꯁ ꯁꯦꯜ ꯑꯃ ꯍꯥꯡꯉꯤ꯫ ꯁ꯭ꯄꯣꯔꯠꯁ ꯁꯦꯜꯁꯤꯒꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯁꯥꯟꯅꯕꯒꯤ ꯀꯤꯠꯁꯇ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯁꯦꯜꯁꯤꯒꯤ ꯃꯈꯥꯗ ꯃꯥꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯄꯥꯟꯒꯤ ꯐꯤꯌꯔ ꯍꯥꯏꯇꯥꯔꯦ, ꯕꯔꯥꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯏꯟꯁꯦꯟꯇꯤꯚ ꯑꯣꯏꯅ ꯄꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯁꯤꯃ ꯇꯧꯏ꯫
aduga kanagumba club amana sports ki manamda gym khara gym piu piri football kids piu piri adagi lampak sembiu lampak mai hol mai thandiri sumane sports ki lab akoina dum pathale na tumai akoi kendra sida maroina ina Kaba oragadi afaba residential higher secondary school amada project residential gi residential fully finance akoi free of cost to we have oi central government dagi human resource development ni luktharaga oi kendra sida sumba ma thamge basimadi ai already hana ai khanjara lejare adugi matata kendra sida leriba akoi higher secondary singsi akoi operation to ba haitare sumba ma to ba masange ado kendra sida akoina annually haitare afaba akoi quality leiba अखोई स्कूल सिंग अखोई पालंगी कनो सिंग सतारेप तरोगा अखोइना एकेडमिकली अखोई प्रोफेशनल लाइन थागदबा सिंग अजे अखोइना कोचिंग गुम पीबगी से सिमादे आई हगोकेना दुमाइना खले अदुग मरोइना इना हगोलेबा छात्र सिंगदा आइना अपील खल तोजेनिंबसी स्कूल फाबा फदबा लेते स्कूल की बिल्डिंग फजदबा है लेते अखोई इसा नबु फजना लाई तमगे हाबोरगदी इसा लेबनी अदर मणिपुरदा हौकिबा आईएएस आईपीएस सिंग असि होजिकी थोलेबा प्राइवेट स्कूल की थोक्तुनाइदा अखोई गवर्नमेंट स्कूल कार गोरखिबा ngaतनी इसाबु सेमजगे हारगदी इसा थोरवा फबा अखोई एकेडमिक कैलेंडर अमा अखोई दुवा मसंग मा तोबुसंगी हाइना इ केदो तजासि लेबा सिम्बरोन साथि खंजो मखाता कदैपु खुमन थेम लकी कुमार हंगन लेरम बसिदगी अखोई मयामदि हौजिसे इपु हायरगि अतै इपुनि मसक खंगदों तवे अदा लकी कुमार हायरगि मयामदा सिं खंजि खरा वाटदों सुम थेंग जबा अदा इपु हारिबा मिंगौसे कदोमदगी कमाय तौग मयाम खंगदिबनो अदुम तंगा आई इसागी ओइना जी असेंबा मयाम लकी हायरा खंगनाबनि आई इसागी लाई तौजिगाइदा कॉन्ट्रैक्टर ओइना लेजरबनि सोलिसिंग ने तरा मंगादा लाई सिगराजन खंगदबा मना सफो पाइतार संगौ पोबदगी हाना इपु हायरमदे मयाम इदौ हायरमि इदौ हायसु मयाम सि सुम आइगा सुम चमिनरमि अदुबु आइगी तौरिबा थबक आइना ngang थोरकपा अदगी आइ एक्टिविटीज सिंग सि उरकपदगी मयाम सिना एनजीओ खगी सिविल सोसाइटी ऑर्गेनाइजेशन अदगी अतोप मणिपुरगी इंटेलेक्चुअल पर्सन सिंग हाइतारको सुम आइगी सुम लाखोदा सुम चमिनबा तौबिनबा अदगी आइगी थबक थोरम सिंग उरकप खोलपदगी सुम एदा मयाम मसि इदौदी नत्रे मासे कोई इपु सिनेना अदगी मतमी खोंगले सुम हाइबाइना होगी बई पुयागी वरी सु दुम हाइबा मतुंगदा बनि बुदो ओरकदो सु दुम हाइबा आइना हाइबा सिने थोकपा आइना हाइबा सि थोकपा अदुदे अदुगा खोगी फम सिंग सु आइना हाइबा सिंग सि दुम आइना हाय चाना बाइतारको अदु मयाम सुम दुदगी मागी चली कुसक जे खोगी इपुना सपसिम आइ सकी बाइतारको लाइदा अदुदा मयाम इपु हना दुमाना टाइटल सि पी बना मियाम की लमयान इपू खुमनथेम लकी कुमारना लमदम मसिगी सोशल एंड कल्चर हेरिटेज पू पामजबा अमदी कायहंदना थंबा पामजबा मिसक अमा ओइना असुमना फोंदोरकली मरोइना अखोगी लेबाकसी लाइन थाबा लेबाक मुलैदबा हाइतारे अदुगुम लेबा मो ओइ अदुबा अखोगी ओइबा कल्चर आइडेंटिटी हेरिटेज साइटसिंग असि मतंगी सखलखुगी मतुइना सुममी सामैबसी अखोइना ममांगदा पानगिबा अखोगी निथरोन हतसिंदगी असोइबा मयामसु यावगरे यावरगसु अखोइना होजी हगोलेबा होजी लेरिबा अखोइना मसी अखोइदा ngaksi हाइबो ओरगदी अखोइदा अचौबा अखोइगी गवर्नमेंट ना मसीगी दमता अखोइना खनाबिबा मसागी हाइतार मरोइना मचै लेबासी उमंगलाई चौ हुंफु मरीना लेबा दुम लेबा अमनी अदुना मकै मरीदा अखोइगी संथों पाबदा थांजिंगदा लेरे चिखैदा मार्जिंग लेरे मखा मैकैदा खाना चाबुल अवांगदा कबु लेरे हारिबा चुखोंग मरिजे फारगा पखंग मना मयाइदा फंबा लांबा दुगुम लेबा अमक होय अदु लेबासी अखोगी लोन लेजै मयेंग लेजै पिरा लेजै कॉन्स्टिट्यूशन लेजरमी बाउंड्री लेजरमी अखोगी वेबा तुकान बा आइडेंटिटी म लेजरमी हारे हारिबा आइडेंटिटी सिंग असि मतंगी मतुंगना सुम ममी सामगी बाइतारे मसी अखोइना मसी बु रिवाइवल तौसी हाइबो ओरगदी अखोई प्रजा खतना यादे मसी गवर्नमेंट ना पॉलिसी म सेंबिरगा अरिबा सिंग असि प्रोटेक्शन तौनाबा अरिबा सिंग सिनबा यानबगी होगी लॉन्ग टर्म प्लान अमा येंबिबा म संगी हन थमजगे अदु कांदा अखोगी पोसे हिलकदोइन हाइता मरुइना अखोगी जाति अमा मुतपा तगन जाति अमा काइथगी बाइबसे अखोई इपा इपुन थमबिरमिबा लंगै पुकै लंगै सिंग असि मांगा कांदा जाति दु मांगदोइने अन जाति अमा कंजे हाइबो ओरगदी अखोइना सिनरंबा अखोगी मयेक लोन
ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯥꯍꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯠꯅꯂꯣꯟ ꯈꯣꯡꯆꯠꯂꯣꯟ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯆꯠꯅꯔꯒꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯐꯨꯔꯨꯕꯁꯤ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯍꯥꯛꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕꯁꯤꯡꯗꯤ ꯈꯥꯏꯗꯣꯛꯑꯒ ꯑꯩꯅ ꯁꯝ ꯈꯥꯛꯆꯔꯤꯕ ꯂꯤꯠꯆꯔꯤꯕ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤ ꯑꯗꯒꯤ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇ꯭ꯔꯤꯉꯩꯗ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯩꯖꯣꯝꯅ ꯂꯩꯕꯥꯛ ꯉꯥꯛꯑꯝꯃꯤ ꯐꯩꯖꯣꯝꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯦꯝꯃꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯇꯥꯛꯀꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯦꯠꯆꯕꯅꯤ ꯏꯄꯨꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯁꯤꯗ ꯑꯔꯨꯕ ꯂꯥꯏꯐꯝꯂꯦꯟ ꯃꯌꯥꯝ ꯂꯩꯔꯤ ꯁꯝꯅ ꯀꯪꯂꯥ ꯍꯥꯏꯔꯁꯤꯀꯣ ꯑꯁꯤꯒꯨꯝꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯗ ꯏꯄꯨꯅ ꯀꯔꯤ ꯀꯔꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯂꯤꯛ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯑꯗꯨꯝꯇꯪ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯎꯃꯪ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁꯦꯝꯕ ꯁꯥꯕꯒꯤ ꯄꯣꯠꯁꯤꯃ ꯑꯌꯥꯝꯕ ꯏꯋꯥꯠ ꯋꯥꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯥꯛꯇ ꯁꯦꯝꯒꯦꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯦꯝꯃꯦ ꯁꯦꯝꯕꯁꯤꯡꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯂꯣꯏ ꯂꯩꯔꯝꯃꯅꯤ ꯍꯥꯏꯔꯦ ꯀꯧꯕꯨꯗꯕꯨ ꯍꯥꯏꯔꯣ ꯋꯥꯡꯕ꯭ꯔꯦꯟꯗꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯨꯛꯁꯣꯕꯤꯗꯕꯨ ꯍꯥꯏꯔꯣ ꯆꯤꯡꯈꯩꯁꯤꯡꯗꯕꯨ ꯍꯥꯏꯔꯣ ꯊꯥꯡꯖꯤꯡꯗꯕꯨ ꯍꯥꯏꯔꯣ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯤꯡ ꯑꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯇꯔꯞꯇꯒꯤ ꯑꯉꯝꯕ ꯉꯝꯗ꯭ꯔꯒꯅ ꯒꯣꯔꯃꯦꯟꯗ ꯍꯥꯏꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯒꯤ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯆꯠꯄꯁꯤꯡꯗ ꯍꯥꯏꯅꯔꯀꯥꯟꯗ ꯇꯛꯅꯔꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯍꯜꯂꯒ ꯃꯗꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯇꯨꯡꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅꯁꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯗ ꯍꯥꯏꯇꯥꯔꯦ ꯀꯪꯂꯥꯒꯤ ꯃꯄꯣꯛꯊꯣꯡ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯩꯅꯔꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯒꯗꯣꯔꯤꯅꯤ ꯍꯣꯂꯤ ꯄ꯭ꯂꯦꯁ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯤꯁꯥꯡꯁꯤꯟꯅ ꯑꯩꯈꯣꯏꯗ ꯊꯣꯡ ꯑꯃꯈꯛ ꯋꯥꯠꯂꯦꯕ ꯊꯣꯡꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯣꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯁꯤ ꯊꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯆꯨꯞ ꯊꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯄꯥꯜꯂꯤ ꯕꯖꯥꯔ ꯔꯣꯝ ꯊꯝꯃꯤꯕ ꯈ꯭ꯋꯥꯏ ꯊꯣꯡꯁꯤ ꯂꯩꯔꯦ ꯂꯥꯏ ꯊꯣꯡꯁꯤꯅ ꯑꯋꯥꯡ ꯊꯣꯡ ꯀꯧꯕꯨꯔꯣꯝꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯃꯀꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯀꯣꯛ ꯍꯥꯏꯕ ꯃꯀꯣꯛ ꯄꯥꯡꯒꯗꯕ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯌꯨꯝ ꯆꯠꯄꯗ ꯑꯣꯏꯔꯣ ꯆꯪꯉꯛꯄꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗꯣꯡꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠꯇ ꯅꯨꯃꯤꯠ ꯄꯣꯠꯁꯦ ꯃꯃꯥꯡꯗ ꯊꯣꯛꯄ ꯉꯥꯛꯇꯅꯦꯕ ꯁꯟꯁꯤ ꯅꯨꯃꯤꯠꯁꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯃꯃꯥꯡ ꯊꯣꯛꯂꯛꯏꯕ ꯊꯣꯡꯁꯤ ꯑꯩꯈꯣꯏ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯡꯗ ꯅꯣꯡꯆꯨꯞꯗ ꯆꯠꯂꯝꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯊꯣꯡꯁꯤ ꯄꯥꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯄꯥꯜꯂꯦꯕ ꯃꯤꯟꯁ ꯍꯥꯏꯕꯗꯤ ꯑꯆꯪ ꯊꯣꯡ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯊꯣꯡ ꯆꯪꯉꯛꯄ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯅꯝꯃꯨꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯃꯌꯦꯛꯇ ꯂꯩꯛꯆꯥꯗ ꯌꯥꯍꯤꯞꯇ ꯈꯨꯕꯝꯂꯦꯟꯁꯤꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯅꯔꯛꯇꯕ ꯑꯗꯒꯤ ꯃꯅꯦꯝ ꯃꯀꯨ ꯃꯁꯛ ꯈꯪꯅꯔꯛꯇꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯅꯔꯛꯇꯕ ꯑꯗꯒꯤ ꯑꯍꯜ ꯃꯁꯛ ꯈꯪꯅꯔꯛꯇꯕ ꯃꯌꯥम ꯎꯔꯦ ꯇꯥꯍꯩꯗꯕ ꯃꯌꯥꯝ ꯇꯥꯔꯤꯕ ꯃꯌꯥꯝ ꯂꯝꯕꯤ ꯑꯣꯟꯅꯅ ꯆꯠꯄ ꯂꯝꯕꯤ ꯑꯣꯟꯅꯅ ꯆꯠꯂꯨꯕ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤ ꯄ꯭ꯂꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯪꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯃꯈꯩ ꯑꯃꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯩꯔꯨꯕꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯡꯉꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯤ ꯀꯪꯂꯥꯁꯤꯅ ꯃꯣꯏꯅ ꯃꯃꯥꯡꯗꯣꯡ ꯆꯪꯍꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯐꯩꯔꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯆꯨꯝꯃꯛꯄ ꯑꯃꯁꯨ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯅꯣꯡꯄꯣꯛꯂꯒ ꯁꯝꯅꯔꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯂꯥꯏꯐꯇꯒꯤ ꯁꯝꯅꯔꯕꯅꯤ ꯑꯗꯨꯅ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯟꯕ ꯃꯇꯝꯗ ꯈꯥꯒꯤ ꯂꯝꯗꯒꯤ ꯂꯥꯛꯈꯤꯕ ꯍꯤꯡꯆꯥꯕꯤ ꯃꯣꯏꯗꯥꯅ ꯂꯩꯔꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯈꯥꯒꯤꯕ ꯉꯝꯃꯤꯕ ꯈꯥꯒꯦꯟꯕ ꯀꯧꯕꯅꯤ ꯃꯥꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯣꯏ ꯆꯥꯎꯈꯠꯄꯒꯤ ꯃꯥꯡ ꯌꯥꯝ ꯊꯥꯈꯔꯦ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯁꯤꯒ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒ ꯁꯪꯅꯕꯒꯤ ꯅꯛꯁꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯧꯖꯤꯛ ꯂꯩꯕꯗꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯇꯅ ꯑꯩꯈꯣꯏꯁꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯀꯩꯅꯣꯁꯤ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯄꯤꯗꯣꯏꯅꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯁꯤ ꯁꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯖꯅ ꯐꯤꯔꯥꯟ ꯊꯦꯠꯄ ꯃꯃꯥꯏ ꯆꯨꯝꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯂꯣꯏꯅꯃꯛ ꯀꯥꯟꯅꯒꯗꯧꯕ ꯈꯨꯗꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯒꯗꯧꯕ ꯄꯣꯠ ꯑꯃꯅꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨ ꯄꯣꯊꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯣꯏ ꯊꯝꯕꯤꯔꯝꯃꯤ ꯊꯝꯃꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯚꯦꯂꯨꯁꯤ ꯍꯟꯊꯍꯟꯕꯅꯦꯕ ꯍꯥꯏꯔꯤꯕ ꯚꯦꯂꯨ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯡꯈꯠꯍꯟꯁꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤꯁꯨ ꯃꯈꯥꯁꯨ ꯑꯗꯨꯝ ꯄꯣꯜꯂꯦꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯗ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯀꯣꯝꯂꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯗꯤ
hay hau po sa kan hau hay ku hay kha hay ning hay thum hay wale bo sigu mai hay na bo sin hay asing mu sing hau siam ma komla sin mu matam gi matu ni pusala po ra ma oi hau adu nga sa gi lai to du mi du na akhoi da siam ko pa ya de komla ka pa ya de ma fresh ko sa pi je hau hay na bo ka pi wa da hay ya ti la ka de hau adu mai na to du mi du na ha ko matam da asing po to sum na hay ga di ma ya ti do na ma adu la ka do ni hau adumana leibirina aikoina hayeng bosna iso sambidna mai pake bo oragadi ayaki oy botadi akoigi het koigi physics koi het koigi panda badagi na miyamagi leiti bogi thormisida thuga sida banga tane hawo hari basinga sigi thabo singa se koi small scale dise lakto se misida koi phi sabo ro adigi any khudim madu da sangi khudim ma si tonga na koina ma koi singa si yoiba koigi business setup am maitare pakat piraga ma koi singi sigi market jaga wa thambiraga di masi pose koi de hena partanga na mayam lungam na se ohla ka asumna khumanthem lakhi kumarna khetrigaon assembly constituency gidamak marai bakthiraba angang singidamak yam thamoi tingna hotnaba yaba hotnagani haina asumna fongdorakli koi sat mai himsing tamangam daba financial import to bangam daba singa si ayana paisa puthoga maming chalanba tuitions fee thi basi dum ai last 3 years si dum khetrigaon whole ayam pangthok don lai hari basing ji aina he mai papu orgadi makoi singa si ki tongan ba in scheme ma government ge mai lena daga su ai ge scheme samjar moi singa si in free cost ai koina mai machine tam du ma de koi support to ge hena la adwan khale marunga jati ma masak tapa pru ma jati ma leibe basi future plus ai koi youth hagole basi sina oi adun hagole ba youth singa si ai koina ma gi any field sana bagi line da mai machine gi line da or kudi mukta ai koi mo koi investment to bi bai tare koi financial support pi ba sports talent han sing putok pi ga moi sing koi national level sponsor to bi ba to kitri ga gi ba koi field singa si koi na khaba koi sanabu singalaga khaba samoi si potorok pa ado mai machine tamning ba khaba koi professional line da engineer sing doctor sing oining ba da daga IS IPS sing thaning ba sing ji leiba organa koi sing je koi na koi financial support bi ba loina na koi gi coaching ge ba guidelines sing je koi tomana TV ba si pose ai sagi ba koi gi sathari ba election gi campaign si manung sanna hari ba sing se dum ba pa to na dum lai ado tungdo entrepreneur mo oige habdi lailasu hairubabu oiro ngasagi mapung mari phagalaktana youth singsina yumban bagi lambi da changak babu oiro hingbagi lambi da magi senthok amamam leina na bahona ba matamda thabak sujage natragna kangauna dana leiribe youth singji gi damakta di moina kai gumang kak tawjage hena khalak matamda ipugi maikai digi di kari kari tawbi hen maroi gi khetrigaw se koi ayamana almost koi si surga sawa ayamana oi aduna koi financial sa ayama oide khata ojaraga su aduna gi big dream si aina mikal si lew padana mai pa boraga khetrigaw da koi bi koi investment hub pai tar kutpa kumba koi workshop kumba koi masa masa entrepreneur sing asi ki subang namam sing asi ai koi na pi ge habagi sa ge habagi plan nama de lejari do da koi khetrigaw si da ya ba pi sing se ya mana koi gi seto lambi se koi pi sa bi da ya mo koi ai ba sing asi ju pun koi na ma yang sing hi relation si da koi na pham ahang ba table place thandoga si da koi workshop wa saraka da mo koi sing asi masa na masa bu ko sual laga mo koi sing asi da koi financial support marketing support bi ba mai tau ge habagi loina makha tarakpu oina mahakna chingtam chawkhot minana bagi damakta mahakna asumna fongdorakli 38 community hetare thing masa masa na pulga semba du maleba am aduna sing yaudana manipur ba yade tampa yaudana manipur ba yaroi aduna sing tam punna selakana kangle pa semani aduna silari ba khundari ba koi yelomi sing maroina sing da khundaba tapadu khudari khudi ma se amato ina punna lera kana kangle pa se sabrina apai tunga ma lining lamben sanna ba mi mayam lei sidi india gi makha da secular country ni mana sani ma leng luisa pai yai mana sina ba mai sina ba yai adu ba ikoi yellow mi hai ba ikoi se sina ikoi sina maru ina main component oiraga leba singa ko oibonina ikoi na asin khomjam ba isina ma sak khangba ma disangi hal thamjage asigi isina ma se khanga ga leba singa na bo oiraga di ikoi da ka ethnic class thoposi Inat lining gidamak amadi laitin gidamak loan ieki natraga kendra chakhot anaba amasung hiram khudingmakta chakhot handaba yade haiduna kanna hotna biriba lamyan ba ipuda mami tibina board karaba matungda ipuda support tawbirakpa kendra sigi miyoi singda kari karamba mateng pangbining bage haina
hangluba ipuna mangonda support tawbirakpa natraga tawbidaba thidana kendra asigi mipum khudingmaki yaifananaba hotnaningbagi apamba asumna fongdorakli Makhatana Mami Tibina ipugi mafamdagi khangjaningduna afaba luchingba amana tangai fadana sengadaba gunsingse kari ne haina lawbibage hanglubada afaba luchingba amana sengadaba gunsingi matangda ipuna asumna mot thambirami Prajagi seba toge haina songthoriba ikoisi khoina hana ikoi wakhanda gun khara changom da gawe maroina khoina urisi hoi meyam seba toge haibo raga ko isa san kathokpa ma chang ada kathokpa hai basida loina mo yaw doin ada kathokpa hai posi yaw daga de khoi meyam gi leba ki seba togo yade ada isa da kathokpi gunjiga loina thawak toropo oraga di magi asan minai khaiba ko posi leiroi ada praja gi oina mihut oina thorke haibo raga di monda ane wang khaiba yade lai na kum khaiba yade ari apik pa wang khaiba yade samana miyeng da praja si ubiga do bani lai ra bra da bosu konti adigi masa ngomdami hada bosu Hong Shayami had a bosu, Punama Samani voti, other Makoi had a boss carry, and I mean at the whole Prajapudi was a summon of meaning the Yangani, and now at the Gilada Inakum, but on the Kaiwa in Manipur Kendra Humpuzida, Kana Kendra, the Kari Tauri, Kadori, have Ipuna Uva, Miramgan and Kali Maramdi, E. Paula River, social media, mobile, port, Canigram, and Tolapanina. On Chatakin, Housing Power, the lady Kendra, Diblamenga, my Pak Pira Agadi, Hong Tok Hanje and a Kaliba, Pugi. Tabak Thorangi, Poramze, Masi Kamaitona Ubi. How give a Mamanda Togi, Kagi, Wasingi, to the line of Panadi Oida. Adu Hujika River came the Pusiki Manunga, Hogi Cathedral came the Impan is West Hibasing the Impan Iski, the head office there. They the Lonam, the sea office, police station, SOS, everything. You never Catching out the lady. Ado hoi kendra si atopa kendra yang na motam di ison sona u bai ado masi pose koina som aina sahi ahum khedra sin matuna kasin gya sin kan salo motam di masi pose na engonda hena pangal thongna ama pi re ho kedi gaw da lei ba mi khuri makhi lei kari do ro lamben thong do bo ro si chai hai to ro tabok subom do kudi mo che asoba big dream ahong wa ma aina kagi budugi sahi ama ni sida asoba sensible ama atopa kendra singi kare mission tam maya bagi ponam badai puthokani hai ba Tabak no, so choice with them. Utkan have a share. I get the Prajasinda, I know the Soba, one of the lay Tamjage. Adona, Kajing Aida, Kitigo, Prajasing, Harapok, Tokudi Mose. I think a car toge Havani. I know Garden I have spoken a garden I know who you say, Homsi. I told me about Tori. Asumna tongan bahiram kayada khumang sausinna Manipur gidamakta saukhat khongthang kayada sarugyarak laba khuman them Lakhi Kumarna miyam gi lamyan ba ipuna mahaki punsi khongchat ki wari Mami TV gi Meet Your Future Leader gi timda paudam lakpaga loinana Khetrigaon Assembly Constituency asigi miyam gi mihut oining hauri Meet Your Future Leader Mami TV na akan na semjaba Meet Your Future Leader. Program asigi pandamdi mating leiba karamba miyoy na ikoy gi kunay asibu achumba lambida lamjing hangadagi haibudu miyam na kupna nainaraga lepiyo. Lakadoriba 2022 gi Manipur Assembly Election da mirep oina chongthorokliba sing makoy gi wakhalon da leijaba pangthokliba amdi pangthoklakadoriba kayabu kupna nainaduna achumba mihut khannabagi pandamdani Meet Your Future Leader. Yung mamangda ay iyong amasarage na Habiro maya, mapukiti sutekwa. Nahiluhang masayaw ko. Hanil hajaso Ang awa magi matawdaw ay buasugi matik nung sibiram gani ay kalute. Isa na maray magtipa naging mapam na halakwa